Paujadimpham Ujbamar Uipapau Khara update Taujare. Singning Karapada Army Person Jonam Unifa Lakidre, Kaya Amana Thiva Kangri, Me Thiva Kitabak Zatari. Lakidra Muse in the Lupa Lak Manga, Asok was in the Lupa Lising Yankai, Miragani, Sir Minister. Noni Disiki Manung Chanba Makua Maranzi Place from Tang Padalaiba, NE Railway Line Yard Construction came the Narang Amazon Sikilona Vahinda. Singning Karapadagi Army Person Jonam Unifan Asivak Sang Pangbangam Cre. Mui Chamrom Thiva Kangdan Lady, BRTF, SDRF Local Police Amazon. Sandran Force Namikan Bakitabak Satapagaloina, Singlay Vang Nansin Krabak Musing Tibaki Tabak Makatana Satari. Singlay Vang is a Turel the Punjalak Padagi, Patorkwa, Ising the Turel, Adugi Manak Padalaiba, Mafam Sing Ising Tumchen Baurokle Hairi. Is a Turel the Patorkwa, Ising Namaram or Galapisu Pauna Gidre. Laibak Thiba Tawok Adu the Territorial Army Forcama, BAC Construction Company Lever Camp, BIVL Construction Company Lever, 3NFRG Official Sing Abadi Kem Gimanaktalaiba, Local Family Amanahang Batukan Ama Amagata Toki. Loinanati Egi Person Kungatarukrom Amasong, Misam Sing Abadi NFRG Civil Engineer Home Jauna Lever Kuntrarom Thiba Kangdan Lady. Housing Pabudasi Baksang and Locale, TA Person Tarakatari Suriko Taure. Housing Pabaki when a Muka see Krabaki Amadi, Singlay Pakna Nansin Kiba, Muka Fanglabaki Ibakisap Jana Kangandre. No need to seek DC Anglian Languitiana in Faldagi SDRF Amadi, ADRF Tim Sing Tarakana Haja Kibakaloina. DC Masamak Town out of officers in Kaloina, Taudok Tovum the Sanction Kibakaloina Mik and Bakitabak Zatari. Taudokasika Marilena Nodi, District DC na Miam the Fever Advisory Notice Amatokre, Notice Adukimatugina. Laibak Thiba landslide ki Taudok Aduna Maram Odina Node District Headquarter ki Aneba Farms in the Lady Basing Kodong Tiningai Oire. Amadi Kantisan as Yahu to people Lusilakli, Loina Tunda Kari or Puyai, Ibakang Bangamdri, Aiki Bakaloina. Miam no Masamasa Station Tabang Sing Lojanaba Amadi. Marway na Figli Bangang Sing to Real Manakta Tatorak Tanabakanki. Hong Dok was up a musing so Hong Dok not bad by speaking Bakaloina, Miam no Makatana section the line of a Wafam Townke. Amadi traveler sing to Lambi things in Kivana Maram Oiduna National Highway 37 Kilambi sing da. Chatana Bakanki, Warolo to Makataraduna District Administration the Tongan Tonganba, National Lamadi State Gitim Single Loin and Mikanba, Amadi Awana Tarabas in the Mating Pang Sing Basatari. Amarom the Minister and Billion Amazon Razabagi MP Su Urba Manipurgi, Ningtau Saza Palasian Basu Tautok from the Junction to the Yang Gre. Singing Kaiva at the resco of Resin Kitamak Matau, Sinakraba Muising, me can be loitered for Mapamatu the Laiduna. NDRF Amadi SDRF Kakusam to the Tabak Tauna Papak Viki. Me can be Tabaka to the Consasing to Yau Kibakaluna, Seminister Consasing at the Bongam Kailate and Tagaki. Singing Kaiva at the Lake Kitabamui among the Lupalak Magamanga. As well was in the Lupalising Jankai Pirani and as a Seminister and Lak Toke. Nagalamarom the Taudok Asikamari Lena Additional Secretary to Minister Nailentang Englay na Topa Warol Amada, None District to pull the Tokiva, Labak Tiva, Taudogado, Yangsana State like under National Disaster Response Force, NDRF Amadi State Disaster Response Force, SDRF Kaloina Army Amadi Railway Authority Sing. Medical Team Sing, John Local Staff Sing to Mafamatu the Sanction Kibakaloina. Pangbaza Matin Kudimo Pangner Batarang Sing Locale, Additional Medical Team Sing Amadi. Ambulance into Taudok from the Sanction Gre. Warolo Makataraduna Taudok Adu, Tobagi Pawek from Bakamani Porge, Semester and Bringi Miak Makata Kudaki Weba, Mifam Amasupang Toki. Taudogasi Matang the Kum the Yansen Bakaluna Matotapa, Mating Kudum Piragani Haide. Taudogasida Awa Anataraba sing the Mating Pangna Bamadi, Rescu Tobun sing Badanone, District Sikapuna Tabak Tominanava. MCS Officer Mangasukan Gre. Amarum the Labak Tiba Sing Jao Ninkai Bagitadok Asigamari Lena Rombai Naga Jod Organization Manipurgi. Vice President Gat Rombai Amadi Organization Asigizan Secretary. Rifulan Panmay na Kudik Piduna Tadurapat Jerolaman Awaba from Dorakle. Zerolat Makataraduna State Disaster Response Force SDRF team that Tadok from the Awana Taraba Singda. Mading Pang Bada Organization Asin the Yausin the Lake Representing Mumanu Amadi. Marimatasin and Huriba Awa the Sarugari Haide. Makatarakwa Atop Pauda. Narendra Modi Amadi Mitchana Awawa Pongdokre. Manipurgi None District Manung Chanalaiba to full yard railway construction came back to Toki Basing Jowning Kaibaki Labak Tiba Tadokta. Like it Madi Awana Tarabasingima from the Labakasing Prime Minister Narendra Modi Amdi Union of Minister Amit Chana Awawa Pongdokre. Narendra Modi Twitter Madalabak Tiba Tadok Asigamari Lena Manipurgi.
Chief Minister N Biren ga su wari sanare landslide asigi phibam review tawbak loinana center dagi pangbu yabam badeng panglagani loinana kudung thiba mayuk nareba singbo aswa engam chawtana mapugi mafamda thawni jari Union Home Minister Amit Shah gi Twitter madhai Manipur Chief Minister N Biren amadi Union Railway Minister Aswini Paisno ga tawdok asigi matangda wari sare hauzik full swing the rescue operation chathari Thaudok dhok lipa mafam adu the SDRF team hanana yaukchin mi kan bagi thabak chathari team asigi matakta ahen team ani amasu topul gi lambi da laire amarom da thaudok asigi mari lena Chief Minister N Biren social media da tharok warol amada topul da thoki ba chingchaw ning khai bagi lebak thiba thaudok adu gi matang da review tawba ka mari lena Prime Minister Narendra Modi ga wari sare thaudok asigi matang da center gi mai kai dagi pangba ya mateng khudimok sung soi dan pangani abagi thaja pirakle haraduna Manipur ge Miyambo lumna lopi bagi namakta Prime Minister bu tawbi malkhang basot ke atopa pau amadana thamjet charuba mapa masa laika nakre miyamna thamjet munna yenglaga laibiyu ti Brojendra lamsang kendra gi manung chana leiba akham awang laika leiba mapa masa thamjet lerga charubani haiba thaudok laika nakre miyamna thamjet leiba section yenglaga leibi na food safety administration Impal West ti Brojendro khaba miteina appeal tawrakle Thamjet charuba dagi laikan nakraba mapa masa adudi ningthaujam ibomcha sahi nifuga mapan amadem haki masanukwa James sahi taragani fani mapa masa akam awang laikai dagi ne haire Thaudok asigi matangda Medical Directorate leiba Food Safety Impal West pangthokpa pawgi mifam amada ti Brojendro khaba mitaina hai Thamjet charuba dagi laikan nada mapa masa ngase rems da pughalakle habigi paw phangba dagi Food Safety Impal West na sport satuna yengsinba amadi thigatpagi thabak chathaki mapa masa na chariba Thamjet asigi mamangda atumba posak amugum tingatuna leiba thengnai thamjet asi chabada matau karamna food poisoning oikibano haibadu test tawtuna khangdoklagani harlona purambagi fai haribadu aikhoigi natte mafangi harni Burma tana punana bahonabada Manipur phaurakpani beswaje RKBY gi makhada saba metric ton chama yankhai gi oigadaba fertilizer godown ngasi Agriculture Minister Thongam Beswaje na sangakre District Agriculture Office Complex Impal East amasung Thawal da pangthokiba sangabagi thorom atuda Minister Beswaje na hai Manipur da har phangdaba dagi miyamna charang naringai talakta ngarang na lona purang bahar mayam ama Manipur dagi fai haribada ikoi gi nate mapal lamgi harne Burma ga nakna state oibna har singa du Burma tana punana phona bada Manipur fawraga lakpa dagi mafam asege miyamna har adu Manipur gi puthokiba mando na fabane Manipur gi hardi har bora adu asangbani hangam fal sunate angang busunate Legang asina harde agriculture da karbar tawroi Manipur laumi sing chawkut laba matamda aikoi gi photo hengalakane laumi leitrabadi aikoi chaba thakba amada phangloi haike Minister na hai transfer and posting gi matang da su employees ng wabi ragano soidana tawgani adu observation tawraba matungda tawgane lenga ki officers gi performance yenglaga transfer and posting tawgani aike lamda masida organic gi oiba pot khara mathau tai masida barmi compost asi yamna Masda Barmi compost asi jam matau tai adun Impal East soba capacity oigadaba choba Barmi compost ki unit amalai ragani masi India lenga na pamleba pandamadu phangna na basangchen kadaba khongthang ne Kaibul Lamjau gi miyam mahorok tuna Kaibul Lamjau National Park gate show lonsen bagi khongjang jangsen gre Zahia sigi November kondagi hokdona mit tarani chona pang thokadorba sanga festival asigi mang oinada Kaibul Lamjau National Park maya da leiriba Grazing ground sanjabung asida Manipur lenga ki tourism department gi makata sagadoriba community kuntraga marige ecotourism and ethnic culture and heritage park sananaba lenga da thabak lokot pahorum lag mafam asida gi kilometer bari rom chalak leipa moirang khunau da sananaba ge thorang paikalakpa asibu yamna kanna janing da phangdok tunanga si Kaibul Lamjau Youth Sports and Cultural Association amadi miyamna ngasi Kaibul Lamjau National Park da leiba range forest office amadi office adogi gate thingjen bagi khongjang jangsen gre Ngasay pung mapan makarum tabadagi hauna Kaibul Lamjau gi akwai bada leiriba kunja nupa nufi sing thorak tun range forest office amadi office adugi gate solon sinana bahona bada police amadi kunja sing ani gi marakta yamna chawna mukna bathoge loina makata na solon sin bagi thabak chataduna national park asida tourist chingchanglak pathing bagi akan bakhong jang jangsin gani haire aroi bada content sing asigi mar oiba pau khara asiba pau damjariba Manipur local news YouTube channel asidagi yang phiri papuna mak pathaga sari channel asana tom da kana rabadi subscribe to video subscribe to video like and share to usuk abi ga nokna makbo abakana thaga sari